NFIFna Citizenship Amendment Bill gi mayokta awang nongpok sinba thungna hayengdagi khongjang changsinba hawragani. MANPACna hayeng ahing nongyai mathangi numit November 18 gi nungthil pung 6 fawba total shutdown lauthokre. Akhanaba mifam famu santi gi warida kari yauribage khangalu haibagi matangda MPCC na ngarangdagi hawna BT Road ta leiba Congress Bhavan mamangda chatharakpa khuthang charai henbagi khongjang ngasi sumakha chathakre. Lamlai Block Congress Committee na sinduna Naga Peace Talk ki warol khanghalu amadi santi gi waroi sina Manipur gi apunbagi saktam kai henba yaroi haina Lamlai da su khuthang charai henbagi khongjang changsinkhre. Naga santi gi wari na karigumba Manipur gi saktam kai helaklabadi June 19 amuk hanna thoklak loi hainingai leiti haina COCOJMI gi assistant convener Nando Luwang na tedim ground da pangthokpa cheksin wakat mi from the phongdokre. Konung mamang Sagolban Maino Lairak, Langthabal Furamakhong, Konthauzam, Khongman John 4, Moirang Amadi, Kumbida Su COCOJMI gi khongjang sawatladuna, miyamna Jackson wakan mi from Crane. Nagagi Santi gi wari gi waroi sinda yauriba sing adu, Manipur miyamda khangalu haiduna, COCOJMI na sinduna, SAMUPUNBI amadi SOROK ATINGBI KHUNOU gi ima singna, SAMUPUNBI Community Hall da wakan mi from Crane. Akhanaba Assembly mifam kaubu ngamjiba si sarkar manungda napak tanarakani apunbagi warep laubu ngamloi haiba khangbadagini Northeast State kayagi Chief Minister na CAB gi mayokta laubu ngamlaga State asigi Chief Minister na wa amata fawba phongdokpa ngamjiba si karigino haina CPI Manipur State Council na hangkhre Laingakna SEHJANG gi lambu army da pitok namba hotnarambagi mayokta ngasi ayuk pung 6 tagi National Highway number 2 Imphal Dimapur lambida matam kaktana kaukiba banna SEHJANG na konba mafam singda chauna kaiba pikre. Corporator singi marakta amana amubu mating pangbagi mahutta fattabalomda hidana duna leiba si laibak thibani haina Cooperative Societies ki Registrar Robert Khetrimayumna humfutarulak suba All India Cooperative Week celebration fongdokre. EEGI KHONGUL LANGDAI WARI haibu wakhalonda Bangladesh ki Silent amadi Vanugas khongchatta saruk yaruba Manipuri film gi mamiroi sing yauba miyoi humfutara mangana saba kangbu ngasi Imphal da halakre. National Highway Contractor ki BIJANG dagi SEHJANG fawgi manungda laingakna khangaudana nung thugaiba thingkibagi mayokta yamlaba simi singna El Henjolda yaningda bakhongjang changsinkhre. Chingmi tami ani ge mari hena fagar hanaba amadi nungsi chanaba hengatnabagi wakhalonda National Youth Volunteers Singa NGAIKHONG SIPHAI gi miyamga interaction program ma United Library and Sports Organization NGAIKHONG SIPHAI da pangthokre. Assam Public Service Commission exam da Assam gi oina tare suba taduna mai paktuna Assistant Commissioner gi fam sinarakraba KEISHAM isanbu mahaki haurak fam lamdam CHINGDONG LEIKAI gi miyamna taram notuna ikai khumna budkhre. JIRIBAM gi Babupura da leiba PWD Guest House ta Department of Education Assamadi Department of Transport Government of Manipur na sponsor tawduna Journal Education Office JIRIBAM na sinduna Know Your State ki team da quiz competition ama pangthokre. Thokaningdaba thodok sing thoktanaba Police Department na laukhalakpa checksing thorangi seruk amoina ngasisu Imphal West Police Commando na kaisampat kaisam LEIKAI da paksana house to house search operation chathakre. Books Club Imphal na sinduna seminar on civil services haina mingthonba nomagi oiba khana nainabagi thoramama ngasi Chingmairong da leiba Tribal Research Institute TRI gi conference hall da pangthokre. Thasi ki kunmathoi dagi kunmari fawba LB Indoor Stadium Hyderabad Telangana da pangthokadawa Nipan Suba National Traditional Wrestling and Pancration Championship lisingani 18 yaurunaba Manipur gi team ngasi Imphal thadokre.